People's Movement for Peace and Development Manipur Pmpdm na Meitei Amadi Pangal gi Luchingba sing YAONA TRONGLAOBI gi THOUDOKTA LEIKHIDRABA PIKLIBA ANGNG EMUNG MNUNG amadi JSC ga UNADUNA WARI SANAKHRE UNADUNA WARI saba aduda Manipur gi tongan ba mafam sing dagi lakpa organization Maira Paibi gi Luchingba sing amadi JSC gi miyut singa Manipur lenga ka wari saba aduda leikha ki maikei dagi thamlakpa wafam sing gi matangda kupna khanaki hairi loinana misi asiga mari leinaba mihat pasing puthokuna choirak pidriba fawba junction gedaba miyang gi khongjangda Pmpdm da minana riba loop singna puna sawatkani hairi khongjang aduda kwakta hauzik cha thaknaba pushinba yaroi haina athingba thamlibagi matangda kwakta gi miyut singa moirang gi akoibada leiriba club organization amadi Maira Paibi gi miyut singa unaduna wari sakibagi paudamsu taraki hairi loinana wakhal tanadaba sing amuk hanna thonganingdabagi apambasu Pmpdm gi miyut sing aduna appeal tawki hairi loinana Pmpdm na ngasi Imphal Ukru Rota ambush chatharakpada miyoi ani leikhidababu akanba mongda yaningdaba fongdorakli loinana imung manungi awabada saruk yarakpada natana laingang athopada thaudok aduda chainaba sing puthoktuna chapchaba logyoiba matik chaba excel lokhatpiu haina mari leinaba singi mafamda appeal tawrakli naba adagi pandamda khoi sesarubani aduga loinana akhoi sesida khoi ngasi koina khoigi People's Movement for Peace and Development Committee da saruk yabiriba sujata na adu akhoi hojik JSC ki kambu singsu aduga LEIKHIDRABA imung manungi miyoi singsu punna akhoi LEIKHIDRABA aduba angang ani dugi yumda akhoi mayam se haunaruba naidana sanction narakpa aduga punba tanja amada khoisu punna thengna jarure aduga loinana akhoi Manipur Sarkar ga JSC ga wari sanabagi adugi tangkatusu JSC na miyamda thamba adugi warol so khoi tare aduga hojiki angang ani dugi apokwa amasung apopina akhoi thamba wafam na chingsu tare aduna makhata na khoigi justice ki damakta karigumba hiram ama phawda compromise tawdabada justice ki damakta makhata na khoi movement tawba haibana chingwa wafam na chingba ngasi gi reida khana nei naba dugi wafam chinglu so khoi tajare ngasi sumaina adu akhoi gi wakhalon du bijaram matungda khoi hale loinana ngasi si akhoi kwakta da leiba kwakta gi tongan ba civil society organization maruaina kwakta gi jame tololema kwakta gi anjuman slai muasara aduga akhoi gi akibo aduga ampia aduga kwakta gi ate tongan ba lupsing akhoi punna unaraga kwakta da hojik thengnariba hojik akhoi gi leiriba irang sina maram oirakanda kwakta gi praja singda mayok ariba samasya chadaba edoba mayam do so makoina samakwa dumba wafam sing so koi punna taminare doinana makhata na koi gi movement se koi moirangda koi moirangi akoi bedal yam mayak seng na marik chumna thambire khul lambida koi gi koki militant koi gi koki naron singna koi gi tangkhul gi sinau singda nomai kapsalak padagi asiena yaw dno juji leiribani duna koina haijening je koi gi government sina mafung kudimakta koi kuki singna Meitei gi mathakta mu attack tawre hatle hoji naga gi mathakta tangkhul gi sinau singda mu attack tawre hatle sum tumina laisalaga kuki gi terrorist sing asibu karita makoi gi mathakta action lawdar leiriba se athu matamda government ne action lawdaba targadi koi specially koi gi semjariba Meitei Pangal amadi koi gi naga gi purubna semjariba organization asina asoba thodang lawraga Manipur dai su asoba mo oirakani haibje koi government